Wait a Nanti malah lagu film petang berita bunga, bisa aku minta ke dulu tu berapa? Di mana tahu no? Di mana tahu no? Mana tahu berapa? Tahu ni lah, tahu ni beri lah kumau kan? Kumau tahu Isan busy ada kan? Okay, aku ingin ngasih ke kalau saya foundation dia di sehingga mengambil kumpulan pasal kami tahu ikan tu yang ngai haidi ko ai foundation hadak ni so han ya wo do yiba aduga asina yaw pana chahi ama mapung phabati phage tawra wo do ni ba yam ngai tare yam ngai je karam mong do ngai no haidi koina mateng to bagi da dagi loina riba member sing kamai tawi adugum su feedback oina hai tare ko adum comment khara thambiramo akoi group ki हाइबदी अखोई से अयामन सु मैम से पुंजिन बजिंग amni dana ko adi lam se lam amaga hadi am tamnabdo adumaina su oiba adagi akoi gaise mi masin hauji ji hen gale dana ko aduduna hadi amana amagi smaina mateng pangnaba se amamdi yamsu pai aduga akoi se amaga haibasine ba kwai maroi se amagi mateng yauna jagadi akoi hingba yaroi kedo musata adumaina hadi smaina pula punsilaga isagi oiba mosobom loi pungdongnabagi timing amasu hanak yam phangbudo adumaina taigi hainingbudi myamne adumaina nungai hai tai hadi adagi group ki khaktana ta bhai tare ko akogi punsida kwaidagi nungai giba numit ama aduga punsida kwaidagi angai si numit sidi kwaidagi no wabani haina khan giba numit ani tangi no audamo aina aige life ke na kwaidai nungai giba mikop haisa kung lu bang kang dai nungai ba mikop ama haise dum hoi joy ngasi ni bisu dum hai bi ai tare aduga aina khwai dagi wagi ba mikop hai ga di ko jing na handaki la se ai khwai di thamoi sok ko so ye aduga ai loina ma yum kai loina tumna loi sakre dana sigi mikop se ai hauji hauji ko ina di ai la ki khwai dai wa ba khwai dagi thamoi sok ko je handaki si mikop se oi hai ta aduga aroi ba maga hangoge ai di mayam da su kano to na ba hai tare ko thona amakak oina na ba hai tare eche disabled person ama oina mayam da praja da akoi ki manipur gi leiri ba mayam no leiri ko ai sotha ba mayam leiri sida kari hainingi adu ha ka hai ko ai sama disabled person ko disabled person ne adagi ngasai mak ta so stage ta ka ba da mi kya no na chang na la kapi ni ko adumaina hadi akoi ai disabled person la moina habidi sigi ngako question ngasai amado kawre mahanga ko question la mahanga do kawre ba disabled person la moina haibudo disabled person la moina ama kawre ba hangbudo azana tabum hangde aduga hadi disabled person la moina ayang na thamjaning badi kaino kanda ngasi akoi society da akoi hadi society da tare ko akoi se kaigum khaya amada khong thangjin no matam dai tare kaigumba organization amagi da boiro natragana thaba ma khatang tauge haiba matam da akoi se amadum sotaraga dum layeba ko sigi post sida ayang na hygienic badi disabled person la moi targa so leiba haide normally person sing gi ma ta koi so nyoi ba mani haina haide amatoi ba wakando isa ji so thana thamda bai tare adu maina pulap punsilaga aisu nyoi bani disabled person la moi targa so ai sat pangam da boiro natragana blind person la moi raga so akoi su loinga mi haibdo adu maina ade khanbiyo haibdo thamja ge hai tare adu maina khanbiyo ma suna kana wari inda na yam thagachari chan bijaya yam thagachari makha